ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯃꯄꯨ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯖꯒꯦꯀꯣ ꯁꯔꯖꯔꯤ ꯃꯥꯏ ꯄꯥꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯣ ꯅꯪꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯄꯥꯏ ꯑꯩ ꯉꯥꯏꯔꯝꯒꯦ ꯊꯥꯅꯤꯜ ꯄ꯭ꯂꯦꯟꯗꯨꯕꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯤ ꯁꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯐꯦꯠ ꯃꯈꯥꯗ ꯌꯦꯡꯊꯩ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯟꯖꯩ ꯚꯥꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯔꯨꯞꯇꯤ ꯅꯪꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯅꯪꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯦ ꯚꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤꯌꯦ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯅꯤꯡꯗ꯭ꯔꯦ ꯚꯥꯏ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯍꯧꯅꯔꯦ ꯉꯥꯟꯕ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯅꯔꯦ ꯁꯤꯟꯊꯥꯁꯨ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯛꯑꯦ ꯃꯍꯤꯔꯦꯟꯗꯤ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯦ ꯃꯄꯥꯅꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ ꯌꯨꯝꯗꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯍꯥꯟꯅ ꯇꯧꯗꯕ ꯃꯑꯣꯡ ꯀꯌా ꯅꯣꯡꯃꯒꯤ ꯍꯣꯡꯕ ꯍꯦꯜꯂꯛꯏ ꯊꯥꯅꯤꯜꯅ ꯒꯥꯔꯤ ꯂꯩꯇ꯭ꯔꯤꯐꯥꯎ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯣꯏ ꯅꯣꯏꯒꯤ ꯗꯥꯏꯔꯣ ꯑꯄꯠꯄꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ ꯃꯟꯗꯦ ꯀꯣꯂꯦꯖ ꯆꯠꯄ ꯅꯪꯅꯕ ꯑꯩꯒꯤ ꯒꯥꯔꯤ ꯂꯩꯗꯧꯅꯦ ꯃꯦꯝꯃꯅ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯅ ꯊꯧꯅꯕ ꯌꯥꯕ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯕꯨꯂꯦꯠ ꯂꯩꯇ ꯌꯥꯔꯣꯏꯅ ꯅꯤꯡꯉꯥꯏ ꯍꯦꯛꯇ ꯇꯧꯏ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤ ꯒꯥꯔꯤꯅꯤꯅꯦ ꯅꯨꯄꯤ ꯀꯔꯤꯒꯤ ꯅꯨꯄꯤꯅꯣ ꯑꯩ ꯁꯨꯝ ꯆꯥꯎꯔꯛꯀꯅꯤ ꯅꯨꯄꯤꯁꯤ ꯑꯣꯏꯗꯅꯕ ꯃꯨꯝꯕꯥꯏꯗ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯃꯇꯨꯡ ꯅꯨꯄꯤ ꯍꯥꯏꯔꯛꯀꯅꯣ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯃꯟꯗꯦ ꯅꯪꯅꯕ ꯑꯩꯒꯤ ꯕꯨꯂꯦꯠ ꯂꯩꯒꯗꯕꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥ ꯑꯃꯇꯪꯒ ꯅꯪꯗꯧꯅ ꯇꯧꯗꯤꯌꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯣ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯤꯒꯤ ꯃꯄꯥ ꯃꯃꯥꯒ ꯅꯣꯏꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯣꯏꯗꯧꯅ ꯇꯧꯗꯦ ꯆꯥꯎꯔ ꯁꯥꯡꯉꯕꯅꯤꯅ ꯆꯤꯡꯊꯛꯇꯒ ꯈꯨꯝꯕ ꯌꯥꯝ ꯍꯩꯔꯦ ꯏꯃꯥ ꯁꯥꯗꯅ ꯅꯪꯅ ꯇꯥꯛꯏꯕꯅꯤꯅꯦ ꯍꯥ ꯃꯇꯥꯡꯒꯤꯅꯦ ꯑꯩ ꯏꯃꯨꯡꯁꯤꯗ ꯅꯣꯏ ꯀꯅꯥꯝꯇꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯅꯣꯏꯅ ꯎꯕꯤꯕ꯭ꯔꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯣꯏꯅ ꯈꯪꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯪꯕꯤꯔꯅꯨ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡꯗꯗꯤ ꯅꯣꯏ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯄ ꯑꯝꯇ ꯌꯥꯔꯣꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯕꯨꯂꯦꯠ ꯂꯩꯌꯣ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯔꯛꯀꯅꯣ ꯊꯥꯅꯤꯜ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯎꯠꯊꯣꯛꯇꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤ ꯋꯥꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯄꯥꯛꯅ ꯍꯥꯏꯒꯟꯗꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯪꯒꯤꯠꯇ ꯈꯪꯉꯨ ꯍꯥꯏꯕ ꯃꯤꯇꯥꯗꯨꯅꯤ ꯃꯆꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯃꯔꯩ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯂꯩꯕꯤꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯥꯅꯤꯜ ꯀꯣꯂꯦꯖ ꯀꯥꯕꯗꯗꯤ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯦ ꯈꯪꯒꯥꯎ ꯑꯣꯏꯅ ꯁꯦꯠꯂꯦ ꯊꯥꯅꯤꯜ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯏ ꯀꯣꯂꯦꯖꯇꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯄꯨꯜꯂꯤ ꯃꯤ ꯈꯠꯅꯕꯒꯤ ꯅꯨꯄꯤ ꯃꯨꯟꯅꯕꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯅ ꯇꯧꯗꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯑꯗꯨꯕꯨ ꯀꯣꯂꯦꯖꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯅꯨꯄꯥꯁꯤꯡꯅ ꯑꯣꯏꯅ ꯊꯥꯅꯤꯜꯕꯨ ꯀꯤꯅꯩ ꯊꯥꯅꯤꯜ ꯇꯣꯝꯕꯣꯏ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯥꯗꯥ ꯌꯥꯝꯅ ꯐꯖꯩ ꯅꯨꯄꯥꯅꯒ ꯍꯦꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯉꯥꯎꯅꯩ ꯅꯨꯄꯤ ꯃꯁꯦꯟ ꯊꯥꯅꯤꯜ ꯃꯨꯟꯅꯕꯒꯤ ꯈꯠꯅꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯊꯥꯅꯤꯜ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯗꯨꯅ ꯀꯣꯂꯦꯖꯇ ꯂꯥꯛꯏ ꯃꯁꯥꯒꯤ ꯈꯔꯁꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯖꯩ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯊꯥꯅꯤꯜꯒꯤ ꯒꯥꯔꯤꯗꯨ ꯀꯣꯂꯦꯖꯇ ꯆꯪꯉꯛꯄ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅ ꯌꯦꯡꯅꯩ ꯉꯁꯤꯗꯒꯤ ꯋꯥ ꯅꯠꯇꯦ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯒ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯆꯪꯉꯛꯏ ꯅꯨꯄꯤ ꯈꯔ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯥꯛꯏ ꯃꯤꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯅꯠꯇꯦ ꯊꯥꯅꯤꯜꯅ ꯍꯥꯏꯖꯤꯜꯂꯛꯄꯒ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯦꯡꯒꯥꯏꯅꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯍꯃ ꯑꯦꯍꯦ ꯅꯃꯤꯠꯇꯨꯗ꯭ꯔꯣ ꯃꯤ ꯂꯥꯛꯏꯁꯦ ꯑꯁ ꯀꯣꯛꯀ ꯂꯣꯏ ꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯥꯅꯤꯜ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯅꯨꯄꯤꯗꯨꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨ ꯈꯨꯝꯒꯠꯄꯤ ꯏꯁꯣꯔ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯂꯥꯟꯕꯗꯤ ꯁꯣꯝꯅ ꯂꯥꯟꯕꯅꯤ ꯁꯦ
ꯂꯥꯏꯔꯤꯛꯁꯤꯗ ꯂꯩꯔꯦ꯫ ꯊꯥꯅꯤꯜꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡꯗꯨꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ? ꯑꯌꯥ, ꯊꯥꯅꯤꯜ ꯅꯪ ꯑꯣꯏꯔꯦ? ꯑꯥꯔꯇꯤ ꯅꯪ ꯑꯣꯏꯔꯦ? ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯅꯪꯒꯤ ꯈꯣꯟꯗꯥ ꯃꯥꯜꯂꯦꯅꯗꯤ ꯈꯟꯕ, ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯎꯇꯕ ꯑꯃ ꯌꯥꯎꯕꯗꯣ꯫ ꯑꯥꯔꯇꯤꯅ ꯇꯥꯅꯤꯡꯗꯦꯆꯣ, ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩ ꯊꯦꯡꯅꯅꯤ ꯈꯟꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯍꯣꯏ, ꯇꯣꯛꯀꯦꯅ ꯇꯧꯔꯝꯃꯦ꯫ ꯑꯗꯨꯗ ꯄꯨꯟꯁꯤꯁꯦ ꯀꯨꯏꯅ ꯍꯤꯡꯗꯧ ꯃꯥꯜꯂꯛꯇ꯭ꯔꯕ, ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯍꯤꯡꯕꯁꯤꯗ ꯈꯔ ꯉꯥꯎꯊꯒꯦ ꯇꯧꯕꯅꯦ꯫ ꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯥꯅꯦ? ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯗꯨ ꯀꯩꯅꯣ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯝꯃꯦ꯫ ꯑꯦ, ꯑꯩꯅ ꯑꯁꯨꯛ ꯐꯖꯔꯦ ꯈꯜꯂꯤꯁꯦ ꯅꯪꯅ ꯊꯤꯔꯦ ꯍꯥꯏꯔꯕ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯎꯁ ꯇꯥꯔꯝꯃꯦ ꯍꯥꯏꯕ꯫ ꯀꯩꯅꯣ ꯀꯌꯥꯝ ꯋꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯁ ꯊꯥꯅꯤꯜ, ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯋꯥꯒ ꯌꯥꯝ ꯉꯥꯡꯉꯝꯃꯦ, ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯥꯏꯕ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯦ꯫ ꯉꯔꯥꯡ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯉꯁꯤ ꯑꯃꯨꯛ ꯑꯣꯟꯕ ꯇꯥꯕꯅꯤ꯫ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯡꯉꯤ, ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯔꯤꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯔꯦ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯇꯁꯦꯡꯅ ꯍꯤꯡꯕꯗꯤ ꯄꯥꯝꯗ꯭ꯔꯦ, ꯁꯤꯕ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯁ, ꯅꯪꯗꯤ ꯀꯕꯤꯁꯨ ꯑꯣꯏ ꯂꯩꯔꯝꯃꯦ꯫ ꯑꯗꯣ ꯅꯪ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ? ꯀ꯭ꯂꯥꯁ ꯌꯥꯎꯒꯦ ꯇꯧꯕꯅꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯀ꯭ꯂꯥꯁꯇꯅꯤ꯫ ꯅꯪ ꯀꯔꯤ ꯁꯕꯖꯦꯛꯅꯣ? ꯍꯧꯖꯤꯛ ꯏꯗꯨꯀꯦꯁꯟꯒꯤ ꯀ꯭ꯂꯥꯁ ꯂꯩꯌꯦ꯫ ꯑꯗꯨꯗꯤ ꯃꯥꯟꯅꯔꯦ, ꯑꯩꯁꯨ ꯏꯗꯨꯀꯦꯁꯟ ꯂꯧꯋꯦ꯫ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯪꯉꯁꯦ꯫ ꯑꯗꯨ ꯍꯥꯏꯅꯔꯒ ꯄꯨꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯥꯔꯇꯤꯗꯤ ꯇꯁꯦꯡꯅ ꯉꯛꯏ, ꯊꯥꯅꯤꯜꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯔꯖꯤꯠ ꯉꯟꯇꯥꯅ ꯍꯧꯗꯨꯅ ꯂꯩ, ꯃꯦꯝꯃꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯔꯤ꯫ ꯊꯥꯅꯤꯜ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯉꯟꯇꯥ ꯍꯧꯗꯨꯅ ꯋꯥꯀꯤꯡꯒ ꯆꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯑꯍꯣꯡꯕꯁꯤ ꯎꯔꯒ ꯁꯨꯔꯖꯤꯠꯇꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯁꯤꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯁꯨꯔꯖꯤꯠ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ꯫ ꯊꯥꯅꯤꯜꯁꯨ ꯋꯥꯀꯤꯡ ꯆꯦꯟꯕ ꯍꯜꯂꯛꯏ꯫ ꯃꯄꯥ ꯂꯩꯔꯤꯕꯗꯨ ꯀꯩꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯒꯦ ꯇꯧꯏ꯫ ꯁꯨꯔꯖꯤꯠꯅ ꯅꯅꯥꯎ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯑꯝꯇ ꯉꯥꯏꯈꯣ꯫ ꯊꯥꯅꯤꯜ ꯈꯨꯝꯗꯦ, ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯨꯔꯖꯤꯠꯅ ꯅꯪ ꯉꯁꯤꯗꯤ ꯀꯣꯂꯦꯖꯇꯨ ꯆꯠꯂꯨꯔꯅꯨ꯫ ꯊꯥꯅꯤꯜ ꯇꯞꯅ ꯀꯩꯒꯤꯅꯣ? ꯀꯩ ꯂꯩꯔꯒꯦ? ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯕ ꯊꯧꯕꯥꯜꯒꯤ ꯑꯩꯒꯤ ꯃꯔꯨꯞꯇꯣ, ꯃꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯒ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯧꯔꯕꯅꯤ꯫ ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯗꯣꯏꯅꯤ, ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯁꯤ, ꯑꯃꯨꯛꯇ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯑꯁ, ꯑꯩ ꯇꯜꯂꯤꯗ, ꯕꯕꯥꯒ ꯃꯃꯥꯒ ꯁꯨꯝ ꯆꯠꯂꯣ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕꯗ ꯑꯩ ꯍꯩꯅꯗꯦ꯫ ꯍꯩꯅꯗꯕ ꯌꯥꯔꯣꯏꯅꯦ, ꯀꯥꯔꯟ ꯇꯧꯒꯅꯨ꯫ ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯔꯨꯔꯣ, ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯊꯥꯅꯤꯜ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯩ꯫ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯈꯨꯝꯕ ꯉꯝꯖꯗꯦ꯫ ꯇꯟꯅ ꯇꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯝꯃꯒ ꯁꯨꯔꯖꯤꯠꯀꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯉꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯗ꯭ꯔꯦ, ꯁꯨꯔꯖꯤꯠꯅ ꯑꯣꯏꯅ ꯊꯧꯔꯒ ꯄꯨꯟꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯖꯣꯂꯤꯁꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯂꯤꯁꯅ ꯌꯧꯗꯤ ꯌꯧꯔꯛꯑꯦꯗꯅ, ꯑꯩꯗꯤ ꯁꯥꯎꯒꯦ ꯇꯧꯔꯝꯃꯕꯅꯤ ꯊꯦꯡꯕꯒꯤ꯫ ꯁꯨꯔꯖꯤꯠꯅ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕ ꯋꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ? ꯖꯣꯂꯤꯁꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅꯤꯡꯕꯗꯣ ꯌꯥꯝ ꯎꯖꯅꯤꯡꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯁꯥꯏꯅ ꯍꯧꯈ꯭ꯔꯕꯅꯤ꯫ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜ ꯕꯤꯠ ꯂꯩꯇ ꯂꯩꯇ ꯃꯅꯤꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯥꯛꯏ꯫ ꯖꯦꯅꯤꯇꯥꯁꯨ ꯆꯥꯛ ꯊꯣꯡꯕꯗꯒꯤ ꯊꯣꯔꯛꯏ꯫ ꯖꯦꯅꯤꯇꯥꯅ ꯇꯥꯗꯍꯣꯏ ꯌꯧꯔꯛꯑꯦꯗꯅ, ꯑꯩꯈꯣꯏꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦꯅ ꯍꯥꯏꯅꯔꯝꯃꯤꯕꯅꯤ꯫ ꯏꯆꯦ, ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯆꯤꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯦꯝꯃꯅ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯕꯅꯤ, ꯇꯨ ꯅꯆꯥꯁꯦ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯦ꯫ ꯁꯦ, ꯀꯩ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ, ꯊꯣꯏꯅ ꯆꯥꯕ ꯌꯥꯕ ꯉꯥꯛꯇꯅꯤ, ꯁꯤ ꯄꯨꯁꯤꯜꯂꯨ꯫ ꯖꯦꯅꯤꯇꯥꯅ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ? ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯇꯥꯗ, ꯁꯣꯐꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ, ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯐꯤ ꯁꯦꯝꯃꯛꯀꯦ꯫ ꯏꯆꯦ, ꯂꯥꯛꯑꯣ ꯐꯤꯗꯣ ꯍꯣꯡꯗꯣꯛꯁꯤ꯫
Nanao, nang supane hong do usilaw. Thanil mamada mo niyinga machagi miteng do khang laduna me mana. Inaw, lao, ay supane sing doke. Aduga chakto punna lo siminarasi. Nanao di ase dum siya lasano. Pane ka panbaya banate. Oh, ay di bab oirudre. Mama ani do punna jangminakre. Janita coffee do semlaga pirami. Aduga me maga punna chakto lo siminakre. Mapa ani dusu mapanda layrusi aduna coffee do puraga thokre. Thanil coffee cup tu paraga uru ungduna munna yenglaga lay thakpadi thakte asumna migi mayumda chatlaga chak ising chabase kya hilejade common room du da Thanil mathanta ni family badu mamai du nongkalaga sum akoi budu yenga faklang de theliba photo shindu sum koina mathang yengi Sintha gi photo ubada phamlambadagi fukhagali coffee cup tu table du da thamlaga photo du gi manakte changshili aduga yamunna thawai tani yengi Thanil wakal da khanjai Kuino shinu pishidi aina ki piki bana pitani yam ngau chaki veda shibu mui mem ora jala ora magana kam dawa kai duri da ite hera ora mate fana dum tan jari masak sideno pura kai numni fachi bakal tanati top topa maguna masyawi as ngasai di sase mood off oibane aujiktada kana wakal nungai khalai adubu asing bamadi khangningi da mayum oiradi aiveta su thorkani shu udemi somdeshu mapani du wari sanaduna mapal da family shurjitna ida thogdokshi yamna nungaite angangsingsu thamoi kaiba haibadu ori laibakta sumtho u haina tamlambagi adubu asoyangam thongdribase yamna farabani aduni da gyan tade manga chapmane adubu thoidi aigi chaseng bani moiga karishu mari leinade khangdri da punchi se awaba lori khanbani adubu yadi amma natraga amma hekta lai surjitna yarise kaishu enjin khangano haukredi angangi mangda nungai tabu utpa yadi moidi ishari bani afafata karishu khangbanate aujite aikhoina moi pukning phathabi batari nupa machadudi kamaina tawri haige masa taidi kaishu thudok patawdre habani ye thamba makhuta saruti adugi matam khra hospital da lai khona lehuri bani ai koishu sauri bani na karimata hangudre moishu aigi mong khangbana kira male karimata hairaktre hairaktabana fai hairakpasu pamdi deita imungi kariki ate mayam puthuknaduna wari sanari chaksu loiduna chanaba gaurai mayam da punna saksabagi famnari mapani ga Thanil gati table da fammi Janita chak ising da habli Jolisna thoidi sakrabo Janita na chadri aina sida punna charsena kada bijadrabani kauramabani laani oh pare punna chaminaba makada phambada wai haibani sida mathak sida sum chajarani Shintha suthori me magati ngasai na wari sanakrabani Surjit ka Thanil gadi unadri ngasai makai khangning na ngari ba Thanil du Sintha ubada masadu tarang ama chatli Sintha shu Thanil ubada inganga mamitu yingnei adubu wadi ngangnade Shintha su table do ina chaktu chari Thanil ga mai on sinaraga hek phamlure Sintha di kaishu khande chaktu nontharaga dum chai adubu Thanil di Sintha yengbada chaka chani haiba kaukre Sintha chaksa khom du huklaga mamai tu nongkhalakpada Thanil di chaksa dabi mangondu yengduna leirami Sintha na wadi ngangdabi michi khacheli aduga chaktu saw haina ingitore Thanil su gyan tarduna nofe toraga chaktu chaba hokre Thanil chaktu chana sana Sintha da mu lona yenga aduga nofe tawjei wakaldana asumna khalli nangbu miro natraga hello atombi kaidura ashuk phajaba ningchijaba ayamukta utri ngauri pura chak chawa sibo hek phajeme
ꯀꯥꯟꯅꯗꯦ ꯅꯪ ꯑꯩꯅ ꯀꯣꯏꯔꯅꯤ ꯅꯍꯥꯟꯃꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗ ꯁꯥꯎ ꯌꯥꯗꯦ ꯅꯕꯥꯅꯤ ꯑꯩꯅ ꯀꯥꯏꯅꯍꯜꯂꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯁꯤꯕꯨ ꯀꯃꯥꯏꯅ ꯃꯤꯒꯤ ꯑꯣꯏꯍꯟꯗꯣꯏꯅꯣ ꯏꯃꯨꯡ ꯑꯅꯤꯁꯨ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯑꯩꯒꯤ ꯗꯥꯎ ꯈꯨꯌꯥꯗꯣ ꯁꯣꯟꯒꯗꯕ ꯂꯥꯏꯁꯣꯜꯂꯣ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯅꯪ ꯀꯣꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯁꯨꯞꯅꯇꯒꯤ ꯂꯦꯁꯕꯤꯌꯟꯒꯤ ꯁꯤꯟꯊꯥ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯀꯃꯟ ꯔꯨꯝꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯅꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯤꯟꯊꯥꯁꯨ ꯐꯝꯂꯤ ꯊꯥꯅꯦꯜꯗꯤ ꯁꯤꯟꯊꯥ ꯌꯦꯡꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯊꯥꯅꯦꯜꯒꯤ ꯃꯤꯠꯌꯦꯡꯗꯨ ꯁꯤꯟꯊꯥ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩ ꯁꯨꯔꯖꯤꯠꯅ ꯏꯆꯥꯊꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯖꯅ ꯐꯥꯔꯦ ꯎꯗꯕ ꯀꯨꯏꯔꯕꯒꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏꯅꯗꯤ ꯄꯤꯛꯂꯤ ꯈꯟꯕꯅꯤ ꯅꯪꯁꯨ ꯅꯃꯥꯍꯣꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯌꯥꯎꯔꯛꯑꯝꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯗꯨ ꯊꯣꯛꯑꯣꯏꯗꯕꯅꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯏꯆꯥꯗꯤ ꯁꯤꯟꯊꯥ ꯏꯀꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯖꯦꯅꯤꯇꯥꯅ ꯈꯪꯗ꯭ꯔꯦꯗꯨ ꯇꯥꯗ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯟꯕ ꯃꯣꯏꯅꯗꯤ ꯋꯥꯈꯜꯁꯦ ꯑꯥ ꯌꯧꯔ ꯄꯣꯠꯅꯤ ꯁꯤꯟꯊꯥꯅ ꯑꯁ ꯃꯥ ꯌꯥꯔꯤꯕ ꯇꯣꯛꯑꯣ ꯃꯤ ꯃꯥꯡꯁꯤꯗ ꯃꯤ ꯑꯃ ꯅꯣꯛꯂꯒ ꯍꯩ ꯀꯩꯒꯤ ꯃꯤ ꯃꯃꯥꯡꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦꯀꯣ ꯏꯆꯥꯁꯤꯗꯤ ꯏꯀꯥꯏꯔꯨꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝ ꯍꯦꯜꯂꯅꯨ ꯃꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯁꯥꯗꯨꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯣ ꯇ꯭ꯌꯨꯕꯇ ꯊꯥꯗꯣꯛꯄꯒ ꯍꯥꯏꯕ ꯆꯪꯉꯛꯑꯗꯧꯅꯤ ꯏꯃꯧ ꯑꯣꯏꯅꯕ ꯁꯨꯔꯖꯤꯠꯅ ꯑꯩꯃꯥ ꯑꯩ ꯅꯍꯥꯟꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯕ ꯍꯥꯟꯈ꯭ꯔꯦꯅꯦ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯏ ꯊꯥꯅꯤꯜꯗꯤ ꯅꯣꯛꯇꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯔꯛ ꯐꯠꯇꯂꯛꯏ ꯊꯥꯅꯤꯜꯅ ꯃꯃꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯅꯨꯡꯊꯤꯜ ꯇꯨꯝꯗ꯭ꯔꯗꯤ ꯍꯩꯅꯗꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯃꯦꯝꯃ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯖꯦꯅꯤꯇꯥꯅ ꯍꯥꯏꯕ ꯍꯥꯟꯈ꯭ꯔꯦ ꯖꯦꯅꯤꯇꯥꯅ ꯑꯩꯃꯥ ꯏꯀꯥꯎ ꯀꯥꯎꯏ ꯅꯕꯥꯅꯤꯗꯤ ꯅꯁꯛꯁꯨ ꯈꯪꯅꯔꯝꯈꯤꯔꯣꯏ ꯅꯅꯥꯎ ꯅꯪꯅ ꯆꯍꯤ ꯑꯃꯈꯛꯇꯅꯤ ꯍꯟꯕ ꯃꯃꯤꯡꯅ ꯁꯤꯟꯊꯥ ꯀꯧꯕꯅꯦ ꯑꯗꯨꯒ ꯊꯣꯏ ꯃꯥꯒꯤꯅ ꯊꯥꯅꯤꯜ ꯀꯧꯕꯅꯤ ꯁꯛ ꯈꯪꯅꯧꯋꯣ ꯑꯣꯏꯃꯥ ꯃꯦꯝꯃꯅ ꯈꯪꯅꯧ ꯈꯪꯅꯧ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯑꯃꯠꯇ ꯈꯪꯅꯔꯔꯣꯏ ꯁꯨꯃꯥꯏꯅ ꯁꯛ ꯈꯪꯅꯕ ꯇꯤꯟꯅꯕꯁꯨ ꯐꯩ ꯍꯌꯦꯡꯋꯥꯏꯐꯥꯎ ꯏꯃꯨꯡ ꯑꯅꯤꯁꯦ ꯃꯔꯤ ꯊꯝꯗꯧꯔꯤꯕꯅꯤ ꯅꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯅꯄꯥꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏ ꯅꯃꯥꯗꯤ ꯑꯉꯥꯡꯅꯤꯗ ꯑꯩꯈꯣꯏꯅ ꯍꯜꯂꯤ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯏ ꯊꯥꯅꯤꯜ ꯅꯣꯛꯁꯤꯟꯅꯔꯒ ꯑꯗ ꯑꯩꯅ ꯆꯍꯤ ꯑꯃꯈꯛ ꯍꯟꯕꯅꯤꯅ ꯑꯗꯨꯝ ꯃꯤꯡꯀꯧꯅꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯗ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯗꯗꯥꯔ ꯇꯥꯃꯣꯔꯥ ꯑꯃ ꯍꯦꯛꯇ ꯀꯧ ꯃꯦꯝꯃꯅ ꯅꯅꯥꯎ ꯃꯤ ꯑꯉꯥꯡꯁꯦ ꯏꯀꯥꯏꯔꯅꯤꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯅꯨꯅꯦ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯅꯨꯄꯥ ꯀꯣꯏꯔꯁꯤꯕ ꯀꯣꯏꯕꯒꯁꯦ ꯌꯥꯝ ꯆꯠꯄꯅꯤ ꯑꯆꯥꯄꯣꯠꯀ ꯆꯥꯃꯤꯟꯅꯗꯅ ꯖꯦꯅꯤꯇꯥꯅ ꯍꯩꯃꯥ ꯅꯣꯏꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯊꯥꯅꯤꯜ ꯚꯥꯞ ꯑꯣꯏꯗꯕꯒꯤ ꯁꯠ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯍꯠꯆꯤꯟꯅꯩ ꯑꯗꯨꯒ ꯅꯠꯇꯦ ꯈꯪꯅꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯣꯏꯕꯅꯦ ꯃꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯐꯃꯨꯡ ꯀꯥꯏꯗ ꯂꯩꯒꯦ ꯖꯦꯅꯤꯇꯥꯅ ꯏꯍꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯀꯥꯎꯔꯨꯔꯦꯗꯅ ꯊꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯉꯥꯛꯇ ꯇꯨꯝꯍꯜꯂꯣ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯍꯣꯏ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯤꯟꯊꯥ ꯁꯧꯒꯠꯇꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯈ꯭ꯔꯦ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯔꯤꯃꯠꯇ ꯍꯪꯗꯦ ꯑꯍꯥꯡꯕ ꯐꯃꯨꯡꯗꯨꯗ ꯊꯥꯅꯤꯜ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯞꯄꯤ ꯁꯤꯟꯊꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯟꯊꯥꯅ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤ ꯌꯥꯝ ꯇꯧꯉꯝꯃꯦ ꯑꯗꯨ ꯐꯃꯨꯡꯗꯣ ꯇꯨꯝꯅꯗꯕꯅꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯖꯅꯤ ꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯀꯩꯅꯣ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯄꯦꯜꯂꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯑꯃꯨꯛ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯃꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯁꯤꯟꯊꯥꯅ ꯅꯪꯗꯤ ꯍꯥꯏꯕꯁꯨ ꯅꯪꯗꯤ ꯃꯤ ꯌꯨꯝꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯂꯒ ꯌꯥꯝ ꯈꯪꯕ ꯁꯥꯖꯕꯗꯣ ꯅꯪꯗꯤ ꯁꯤꯟꯊꯥ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯟꯅ ꯅꯣꯛꯏ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯐꯃꯨꯡꯗꯨꯒꯤ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯃꯆꯥꯗꯨ ꯎꯔꯨꯔꯦ ꯊꯥꯅꯤꯜ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯂꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ
ꯊꯥꯅꯤꯜꯅ ꯁꯤꯗꯤ ꯑꯩꯅ ꯗꯤꯋꯥꯂꯤꯗ ꯒꯤꯐ ꯄꯤꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩꯅ ꯅꯨꯡꯁꯤꯌꯦꯅ ꯐꯃꯨꯡꯗ ꯊꯝꯕ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯅꯤ꯫ ꯅꯨꯡꯁꯤꯗꯦ, ꯅꯪꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯗꯣꯏꯕ? ꯍꯥꯏ ꯑꯄꯪꯕꯤ, ꯅꯪꯁꯨ ꯑꯩꯅ ꯀꯣꯏꯔꯗꯕꯅꯦ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩ ꯅꯨꯡꯁꯤꯗꯧꯅꯦ, ꯈꯪꯉꯕ? ꯁꯤꯟꯊꯥ ꯃꯃꯤꯠꯇꯨ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯊꯥꯅꯤꯜ ꯀꯔꯤꯃꯇ ꯊꯧꯁꯥꯗꯦ ꯍꯤꯞꯂꯝꯕꯗꯒꯤ ꯁꯠ ꯍꯧꯒꯠꯂꯒ ꯐꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯅꯪꯗꯤ ꯌꯥꯝ ꯄꯪꯉꯤꯅ꯫ ꯍꯥꯏꯕꯤꯒꯦꯁꯦ, ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯅꯠꯇꯦ, ꯂꯦꯁꯕꯤꯌꯟ ꯍꯥꯏꯗꯣ ꯈꯪꯉꯕ? ꯅꯪ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕꯣ? ꯉꯁꯤꯗꯒꯤ ꯇꯥꯔꯣ, ꯈꯪꯖꯤꯜꯂꯣ, ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯅꯤ, ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯗꯧꯕꯅꯤꯅ꯫ ꯁꯤꯟꯊꯥꯅ ꯌꯥꯝ ꯋꯥꯏꯅꯦ ꯅꯪꯗꯤ, ꯌꯥꯝ ꯄꯛꯇꯤꯌꯦ꯫ ꯅꯪꯕꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ, ꯇꯨꯝꯃꯣ ꯀꯩꯅꯣ꯫ ꯊꯥꯅꯤꯜ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯍꯩꯅꯗꯤꯌꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯁꯤꯟꯅꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯑꯩ ꯍꯣꯔꯦꯟ ꯋꯥ ꯑꯃ ꯍꯥꯏꯕꯤꯔꯛꯀꯦꯕ꯫ ꯁꯤꯟꯊꯥꯅ ꯀꯥꯏꯗꯒꯤ ꯐꯣꯟꯅꯣ, ꯑꯩ ꯐꯣꯟ ꯄꯥꯏꯗꯦ, ꯄꯥꯏꯔꯝꯃꯦ ꯊꯨꯒꯥꯏꯈ꯭ꯔꯦ, ꯖꯣꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯥꯏꯔꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯋꯥ ꯍꯥꯏꯗꯣꯏꯕ? ꯌꯥꯝ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯋꯦ꯫ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯑꯃꯨꯛꯁꯨ ꯑꯄꯪꯕꯤ ꯍꯥꯏꯔꯛꯇꯣꯔꯦ, ꯏꯕꯥꯅꯤꯗꯤ ꯈꯪꯅꯕ ꯀꯨꯏꯔꯦꯅ, ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ꯫ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯗꯣ, ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤ, ꯊꯥꯖꯗ꯭ꯔꯒ ꯅꯣꯏ ꯃꯥꯗ ꯍꯪꯉꯣ꯫ ꯊꯥꯅꯤꯜꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯁꯤꯟꯊꯥ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯤꯟꯊꯥꯅ ꯆꯦ ꯇꯥꯃꯣ, ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯉꯁꯤꯒꯤ ꯒꯨꯂꯤꯁꯨ ꯆꯥꯔꯛꯇ꯭ꯔꯕ ꯀꯩꯅꯣ, ꯑꯩ ꯑꯣꯏꯅꯅꯦ ꯉꯥꯎꯗꯣꯔꯦ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯁꯦ ꯑꯁꯤꯗ ꯂꯩꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ, ꯅꯪ ꯆꯠꯂꯝꯃꯣꯀꯣ, ꯕꯥꯏ꯫ ꯁꯤꯟꯊꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯦꯂꯦꯛꯁ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯈꯨꯠꯇꯨ ꯈꯗꯥꯡꯗ ꯁꯧꯔꯒ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯖꯦꯅꯤꯇꯥ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ, ꯍꯩ ꯔꯥ ꯃꯌꯥꯝꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯦꯛꯂꯤ꯫ ꯃꯦꯝꯃꯅ ꯏꯅꯥꯎ ꯌꯥꯔꯅꯤꯅꯦ, ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯇꯪꯅꯦ ꯆꯥꯗꯣꯏꯁꯦ, ꯅꯣꯏ ꯇꯥꯗꯗꯤ ꯌꯨꯝꯗ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯅꯠꯇꯦ, ꯅꯅꯥꯎꯁꯨꯅꯦ ꯆꯥꯕ ꯄꯦꯠꯈ꯭ꯔꯕ꯫ ꯖꯦꯅꯤꯇꯥꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯆꯦ, ꯆꯒꯦꯝ ꯄꯣꯝꯅꯕ ꯃꯌꯥꯁꯦ ꯁꯨꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦ, ꯌꯥꯔꯅꯤ ꯂꯣꯏ ꯁꯨꯔꯦ, ꯍꯌꯦꯡ ꯍꯥꯎꯅ ꯄꯣꯝꯃꯒ ꯆꯥꯊꯣꯛꯑꯣ꯫ ꯖꯣꯂꯤꯁꯅ ꯉꯥꯏꯈꯣ, ꯀꯣꯝꯂꯥ ꯄꯥꯜꯂꯤꯁꯦ ꯈꯔ ꯍꯦꯜꯂꯛꯀꯦ, ꯕꯖꯥꯔꯗꯒꯤ ꯂꯩꯔꯒ ꯆꯥꯕꯕꯨꯗꯤ ꯌꯨꯝꯗ ꯄꯥꯟꯖꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ, ꯊꯨꯝꯁꯨ ꯌꯥꯝ ꯊꯨꯝꯕꯅꯤ꯫ ꯍꯣꯏꯅꯦ, ꯉꯁꯥꯏ ꯆꯥꯕꯗꯣ ꯌꯥꯝꯅ ꯍꯥꯎꯏ, ꯑꯣꯟꯊꯣꯛꯅ ꯐꯖꯅꯕꯨ ꯄꯥꯟꯈ꯭ꯔꯦ꯫